ahing nong soiba tumdaba makai thabal chongduna lila tauduna nungaiba kumhei harao gi ithak irang da tauduna ngasi phawba dumak leiri manipur haibasi gi asengma maraibu ama lepkodaba numit haibasi april gi tang ama khakta oi hayeng da ngairaba mathang thage sunatagi numit kharani khakta ngairaba mikup ase manipur gi changba amadi siba manipur gi maraibu lepkodaba aduguma numit ama khak oiri asiguma tanja tangkak asida Thawai Mirel na Manipur miyamda thamjaniba wafam ama khakdei Thawai Mirel na lisang sitna Manipur gi kachin koya rezon matai lamda poina sasaduna mai ama panduna miyamgi matenga konana sangselakpa khongjang khudingmakta aikoina NRC delimitation success tawbagi mangjaba tongjaba leiriba lakadaba Manipur gi tungi future bo yam sinba thungna aikoi mapau piduna adumak laglei miyo khujo khara khaktana maleba kan mangamna bagi adugumba wakat amadi khongjang amadi rally na chingba khara makhai chapa uba khak natana ayamba miyamna ahing nong soiba tumdaba makhai thabal chongduna lila tauduna nungaiba kumhei harao gi ithak irang da tauduna ngasi phawba dumak leiri tanja sida haijing ninglibodi Manipur haibasi gi asengma maraibu ama lepkodaba numit haibasi april gi tang ama khakta oi haribe april gi tang je sumna tegi numit kharni khakta ngairba siguma mikup tanja sida Manipur miyamna amato ena khomana na lepmina duna India lengakta amadi Manipur lengakta Manipur da NRC tawdriba makhai celsius tawba yaroi mikok thiba yaroi haiba wafam asi marik sumna thamawgi mathau tai nata targadi karigumba da India lengana akhuba miyeng amagi makhada Manipur da april gi tang amada mikok thigani celsius tawragani haina lepiba wafam sina karigumba khumang chauksang gidana tawgiba taragadi Manipur haibase amu hana hingkal aroidaba dugumba leba ama oiri aranba delimitation ama tawrakanda Manipur bu pumna yosanba yanana bagidamakta asuk yamna Manipur haibase da ing tappa leitaba santi hajandaba sahi ahum phajilaglaba warosan poraktana leiriba lanjena duna leiriba ITP singmayumda hanjandana leiriba kangkhong chaidana leiriba kanana karino haiba mafam amaga singa tamga phaunaba yadana matai lamda changchenba yadana amaga changthok chasing yadaba achauba asiba conflict ama leiringai gi marak sida India lengaki akhuwa miyengda Manipur lengaksu karisu haidana tumina India lengaki adugumba miyeng makhada adumak chatlaga makhoigi miyeng yengduna makhoigi apambada adumak induna ngasi phawbade celsius yaithokpagi miyamda chapchaba wafam thamdre sina maram orakanda Manipur miyamna pigiba sahi mangagi right miyamgi hak punamak paliba lengang na paisangrakanda ngasidi imalebaki marai paktian gadawri maramasina Manipur da lebra praja section khudimana akoi amato ina lemina kande april gi tangama da thiga doriba Manipur gi mikok thiba se akoi samana thimina hugdaba taragadi Manipur lukhra kane haiba wafom ji mayek chena miyam da thamjabagal loinana Manipur gi miyang khudimana sing tampa tore lemine ba koi khudimu samana kanda Manipur da mikok thiba gi success tawbagi sigumba khongjang asi ngau asi haiba wafom asi lebak miyam da Thawai Mirel gi maikai digi kokno na thamjari